ngarang fam ki ba High Court of Manipur gi Justice Antem Bimol gi bench na Manipur lengak na Licypriya gi machin mena ba maha ki official Facebook account thingjin ba gi mayokta Facebook meta da notice issue tawna ba khanghankhre Manipur lengak ki maikai de gi Licypriya gi post kaya na atopa community cookie gi mapukning nungai roi da ba wafam kaya fongdok I haina fongdorogli Licypriya gi petition adu senior advocate Khaidem Mani advocate Maihobam Rakesh advocate Aribam Noctesori Advocate Aribam Gautam Sharma amadi Advocate Khangembam Samungona punna tharakibani amadi Manipur lenga amadi Bharat Sarkar gi Ministry of Information and Technology ki maikai dagi Advocate S Kamini Kumar na lepki hairi Licypriya gi maikai dagi fongdo ki bada lenga pa haitraga angang gi Facebook hekta thingjin basi malem da angak pasingi manungda amani Licypriya farabasu phatrabasu malem gi khwaiti angang oina East Timor government ki makhada official youngest diplomat oina president amagi special envoy oiribani mahaki Facebook na malem gi miyamga pau phaudok phaujin tongnabada asoba chaingakni ngammi haiba matagum Manipur lengak na mahaki machine mena khonabada Facebook hekta thingjin basi mahaki career hanna khonaba chap manai haina phongdokki urgent listing tawduna ngarang fam kiba Manipur High Court ki hearing naduda Justice Antem Bimol gi maikidigi Chayol Mari gi manungda Respondent number 3 oiriba Meta Facebook da notice issue tawduna karigidamak Licypriya ge Facebook account thingjin gadori bano haibagi matangda paukum piraknaba khanghanki loinana mathangi hearing 31st January 2025 ta lepnabasu khanghanki mathangi hearing numita interim order amasu pass tawgani haina su palli Manipur State Commission for Protection of Child Rights Manipur lenga ki Commissioner Home gi mathakta issue tawkiba Notice amagi matungina Manipur lengak na Licypriya kanguzam Facebook account thingjiliba si jiribam da imung amagi angang nupi masa ani yauna nupi taruk tamthina kuki na hat ki bathodu adu aranba pauni amadi madu lanna Licypriya na mahaki Facebook ta autopsy amadi postmortem report yaudana share toki loinana matamdugi jiribam OC ibotombi na tawriba afaba thabak kaya da Licypriya na mahaki Facebook account da thagat wahi fongdok pana officer adugi punsida kudung thialakpa yai amadi Licypriya gi post kaya na atopa community cookie gi mapukning nungai roi da bawafam kaya fongdoki haina su Manipur lenga ki maiki degi fongdoki loinana Licypriya na aranba yumpham yaudaba pau kaya share tawi haina su palli madugi damak emergency order ama Home Department Ministry of Information and Technology da thaduna India manung Licypriya gi Facebook thingjinaba haikibani hairi Licypriya na su Manipur gi Chief Minister N Biren Singh gi pukning singsinduna mahaki Facebook account thingjin bana official works kaya da problem oire Atuba matam da hangdok pinaba kaya appeal tawba laikrabani amaromda Licypriya da ngasi Hyderabad ta Democratic Sangha amadi malem gi maming leiraba car company ama oiriba Mercedes Benz na Swami Agnivesh Chance Maker Award 2024 piduna ikai khumnaba utkadori